President Putin na Russia nupising da angang nipan natraga masing hen pong na bataksin kray. Russia gi President Vladimir Putin na layba kasigi nupi oibising da yamdra bada angang nipan natraga masidagi hen poktu na asoba family ama mahusagi oiba mawong da semgat na bataksin kray. Wapa masihaw ki balaybak pokpa numit da Moscow da pangthok ki ba World Russian People's Council da maruoy ba mithungi warwol da phongdo ki ba nei. Mahak na hai Russia gi oina angang pokpagi chang asi kumsing lising amaga chamapan marfudradagi leptan hanthaduna lakle masigi mathakta hojik laibak asina Ukraine ga lan hek sokna ba horakpadagi mioi lak ahum hen na asogapan nangduna khudong chadaba phibam mayok na re maramaduna laibak asigi migi masing asi lakaduri ba sahi singda mising hengara na bagi tangai fadaba du lakle aikoi gi pandam asi Russia gi mising asi khangin hengadan ba mathau tari hai ba wafam phongdokhe mahang na makhata na hai laibak asigi ethnic group khudingmak na mahausadagi chanarakpa chana kanglon sing ngaktu na thambaga loinana akanba thodang amaga loinana imung amada angang mari manga natraga masidagi hena poktu na mising hengadan bagi thorang asi chana ba hogadaba nei mahang na hai haujik aikhoi ningsing se Russia gi imung manung amada aikhoi gi ima ibel sing na amade event daw sing na yamdra bada angang taret nipa natraga masidagi hena poklam me Putin na piki bawa pamase November gi kunipan laibak pokpa numitang Video gi khuthang da council da pikiba president gi oiba wafam da phongdo ki ba nei mahak na makhata na hai mahausa dagi leiba kasi da sanarak libang khwai dagi phaba chana kanglon sing adu aikhoi na amuk hanna hingadan ba mathau tare leiba kasi gi oina choba imung manung ama leiba hai basi mahausa gi oiba chana bi adu oigada ba nei masimak Russia miyam gi oiba punsi mahing adu gi lambi oigada ba nei leiba kasi gi oina choba imung ama hai basi society asigi foundation adu khakta natte masimak spiritual phenomenon oiba morality gi source amani hai na mahang na phongdokhe numit adu da President Putin na ngangki bo wapam khudingmak Russian President gi website ma pungpha na upload tawkhe lakadori ba chahi tara khujing asida Russia gi amata ngai ba pandam ase laiba ka sigi missing hengadan ba amade laiba ka sigi chana kanglon sing ngaktu na thambada natana aikhoi gi mirol ase mangjil thana chana ba honagada ba nei masimak Russian world gi tungi oigada ba laibak aduni hai na Putin na phongdokhe